ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯃꯄꯥꯎꯗ ꯍꯥꯏꯅꯕꯁꯤ ꯆꯨꯝꯗꯧꯔꯤ, ꯂꯩꯉꯥꯛꯄꯅ ꯐꯝꯕꯥꯜ ꯉꯥꯛꯂꯤ, ꯄꯣꯄꯤꯁꯨ ꯉꯥꯛꯂꯤ, ꯏꯕꯤꯔꯛꯄ ꯅꯦꯄ꯭ꯔꯝ ꯀ꯭ꯔꯤꯁꯅ ꯃꯣꯍꯟ꯫ ꯍꯥꯏꯅꯕꯁꯤ ꯆꯨꯝꯂꯦ, ꯉꯥꯡꯅꯕꯁꯤ ꯇꯥꯔꯦ ꯍꯥꯏꯕ ꯂꯩꯁꯥ ꯄꯥꯈꯪ ꯅꯍꯥꯔꯣꯜꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯏꯁꯩ ꯑꯃ ꯂꯩ ꯃꯥꯜꯂꯦ꯫ ꯃꯩꯇꯩꯂꯣꯟꯒꯤ ꯁꯤꯅꯦꯃꯥ ꯌꯦꯡꯗꯕꯁꯤꯡꯅꯗꯤ ꯈꯪꯂꯝꯒꯗꯕ ꯃꯥꯟꯗꯦ, ꯇꯥꯕꯗꯤ ꯇꯥꯅꯔꯝꯕ ꯌꯥꯏ꯫ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯆꯔꯥꯡꯅꯕ ꯐꯤꯕꯝ ꯑꯁꯤꯗ ꯏꯁꯩ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯋꯥꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯧꯒꯠꯄꯁꯤꯡꯒ ꯂꯥꯟꯊꯦꯡꯅꯔꯛꯂꯤꯕ, ꯍꯦꯛ ꯎꯅꯕꯗ ꯀꯥꯝꯅꯔꯤꯕ, ꯍꯥꯠꯅꯔꯤꯕ, ꯌꯨꯝ ꯃꯩ ꯊꯥꯅꯔꯤꯕ, ꯂꯥꯟꯖꯦꯟꯅꯔꯤꯕ ꯑꯁꯤ ꯅꯨꯃꯤꯠ 194ꯅꯤꯗꯤ ꯁꯨꯔꯦꯗꯅ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯛꯂꯤꯕ ꯑꯁꯤꯁꯨ ꯅꯨꯃꯤꯠ 194ꯅꯤ ꯍꯦꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯅꯗꯤ ꯂꯥꯟ ꯑꯁꯤ ꯅꯦꯝꯊꯔꯤꯗꯤ ꯍꯥꯏ, ꯑꯗꯨꯕꯨ ꯈꯨꯜꯉꯥꯛꯄꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡꯒ ꯂꯣꯏꯅꯅ ꯈꯨꯜ ꯉꯥꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯥꯎꯈꯣꯜꯂꯣꯏꯅꯤ ꯍꯥꯏꯔꯤꯕ ꯂꯣ ꯁꯦꯝꯕ ꯑꯉꯝꯕꯁꯤꯅ ꯐꯝꯕꯥꯜ ꯉꯥꯛꯂꯤ, ꯑꯗꯨꯒ ꯂꯥꯟ ꯈꯥꯝꯅꯕꯅꯤ ꯍꯥꯏꯅ ꯁꯦꯟꯇꯔꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟꯅ ꯄꯨꯔꯛꯈꯤꯕ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯅ ꯄꯣꯄꯤ ꯉꯥꯛꯂꯤ, ꯁꯤꯅꯤꯀꯣ ꯍꯥꯏꯅꯔꯛꯂꯤꯕꯁꯤ꯫ ꯑꯗꯨꯅꯅꯤ ꯍꯥꯏꯅꯕꯁꯤ ꯆꯨꯝꯗꯧꯔꯤ, ꯉꯥꯡꯅꯕꯁꯤ ꯇꯥꯔꯦ, ꯈꯣꯟꯊꯥꯡ ꯖꯩꯅꯔꯛꯂꯤꯕꯁꯤ꯫ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯃꯩ ꯃꯈꯣꯜ, ꯇꯤꯌꯥꯔ ꯒ꯭ꯌꯥꯁ, ꯔꯕꯔ ꯕꯨꯂꯦꯠ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯇꯥꯗ꯭ꯔꯕꯗꯤ ꯍꯩꯅꯗꯕ ꯐꯥꯎꯕ ꯌꯥꯎꯅꯔꯦ꯫ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯤ ꯃꯥꯅ ꯊꯣꯛꯄ ꯍꯥꯏꯗꯨ ꯇꯥꯔꯦꯗꯅ꯫ ꯃꯃꯥꯡ ꯆꯍꯤ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯃꯩꯗꯒꯤꯗꯤ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕꯒꯤ ꯋꯥꯊꯣꯛꯅ ꯑꯃꯨꯛ ꯇꯣꯏꯕ ꯃꯍꯥ ꯑꯣꯏꯈꯤ꯫ ꯍꯣꯏ, 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 10ꯗ ꯐꯝꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯃꯅꯤꯄꯨꯔ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ 1991ꯒꯤ ꯃꯈꯥꯗ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯨ ꯌꯣꯟꯕ, ꯁꯨꯡꯕꯗ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯂꯧꯊꯣꯛꯅꯅꯕ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯌꯨ ꯂꯤꯒꯦꯂꯥꯏꯖ ꯇꯧꯕ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯍꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 7 ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯒꯅꯤꯁꯨ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯀꯩ ꯀꯌꯥꯗ ꯂꯩꯉꯥꯛꯀꯤ ꯋꯥꯔꯦꯞ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁ 2.0ꯒꯤ ꯀꯦꯝꯄꯦꯟꯁꯨ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯆꯪꯁꯤꯟꯈꯤ꯫ ꯉꯁꯤꯅ ꯑꯃꯨꯛ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯁꯧꯒꯠꯄꯁꯤꯡꯒ ꯃꯤꯌꯥꯝꯒ ꯂꯥꯟ ꯊꯦꯡꯅꯔꯤ꯫ ꯂꯥꯟ ꯑꯁꯤ ꯊꯥ 5 ꯐꯥꯔꯛꯀꯗꯧꯔꯦ, ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇꯨꯅ ꯂꯣꯏꯁꯤꯟꯍꯟꯕ ꯉꯝꯗ꯭ꯔꯤ꯫ ꯍꯣꯠꯅꯔꯤꯗꯤ ꯍꯥꯏ, ꯍꯣꯠꯅꯕꯗꯤ ꯂꯦꯞꯇꯦ꯫ ꯂꯩꯉꯥꯛꯄꯗ ꯌꯥꯎꯔꯤꯕ ꯃꯤꯅꯤꯁꯇꯔ, MLA ꯐꯥꯎꯕ ꯅꯥꯈꯩ ꯑꯃ ꯁꯦꯡꯗ꯭ꯔꯤꯕ ꯃꯈꯩ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯅ ꯗꯤꯜꯂꯤꯗ ꯆꯦꯟꯅꯈ꯭ꯔꯦ꯫ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ, ꯃꯈꯣꯏ ꯈꯔꯗꯤ ꯍꯜꯂꯛꯂ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅꯗꯤ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯅꯕ ꯁꯤꯜꯂꯝꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤ ꯍꯥꯏꯈꯤꯕ ꯇꯥꯈꯤ, ꯃꯗꯨ ꯃꯃꯥꯡ ꯆꯍꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯏꯝꯐꯥꯜꯒꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ BJPꯅ ꯁꯤꯟꯕ ꯊꯧꯔꯝ ꯑꯃꯗ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯑꯥꯔꯊ-1 ꯑꯕꯣꯠꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯑꯍꯥꯟꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯀꯨꯝꯖꯥ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 22ꯗ ꯄꯥꯡꯊꯣꯛꯈꯤꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯏꯈꯤꯕꯅꯤ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯐꯣꯡꯈꯤꯕ ꯋꯥꯔꯣꯜ ꯑꯃꯁꯨ ꯊꯦꯡꯅꯈꯤ꯫ ꯋꯥꯔꯣꯜ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯃꯇꯝ ꯅꯠꯇꯦ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ, ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯁꯤꯅꯤ꯫ ꯑꯇꯣꯞꯄ ꯀꯨꯝꯖꯥ 2022ꯒꯤ ꯁꯦꯞꯇꯦꯝꯕꯔ 30ꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯊꯧꯔꯝ ꯑꯃꯗꯅ ꯂꯥꯜꯍꯧꯕ ꯌꯥꯎꯒꯦ ꯌꯥꯎꯈ꯭ꯔꯣ, ꯑꯣꯖꯥ ꯑꯣꯏꯒꯦ ꯍꯥꯏꯔꯒꯅ ꯑꯣꯏꯔꯣ, ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯀꯅꯥ ꯑꯃꯠꯇꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ, ꯂꯩꯉꯥꯛꯅꯁꯨ ꯃꯤꯌꯥꯝꯒꯤ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈꯤꯕ ꯇꯥꯈꯤ꯫ ꯉꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯁꯤꯗꯅ ꯀꯝꯗꯧꯔꯤ, ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ, ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯂꯛꯂꯦ, ꯕꯤꯍꯥꯔꯒꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ RJDꯒꯤ ꯂꯨꯆꯤꯡꯕ ꯇꯦꯖꯁ꯭ꯋꯥꯃꯤ ꯌꯥꯗꯕꯅ BJP ꯑꯁꯤ ꯕꯥꯠ ꯀ ꯖꯨꯊꯥ ꯄꯥꯔꯇꯤ, ꯑꯆꯧꯕ ꯃꯤꯅꯝꯕ ꯄꯥꯔꯇꯤ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯁꯨ ꯆꯨꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯆꯤꯟꯗꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯀꯅꯥ ꯑꯃꯠꯇꯅ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ, ꯍꯧꯖꯤꯛ ꯂꯥꯟꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤꯗꯤ ꯀꯩꯅ ꯇꯥꯜꯂꯒꯅ ꯌꯥꯔꯛꯇ ꯆꯦꯟꯁꯤꯜꯂꯨ, ꯁꯥꯃꯨꯅ ꯇꯥꯜꯂꯒꯅ ꯁꯤꯡꯆꯦꯞꯇ ꯆꯦꯜꯂꯨ ꯍꯥꯏꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯔꯕꯗꯤ ꯀꯟꯕꯤꯕ ꯉꯝꯒꯗꯕꯗ ꯅꯣꯟꯖꯧ ꯍꯥꯏꯗꯨ ꯇꯥꯔꯦ꯫ ꯗꯕꯜ ꯏꯟꯖꯤꯟ ꯂꯩꯉꯥꯛ ꯑꯁꯤ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯄꯨꯡꯂꯣꯟꯗ ꯁ꯭ꯋꯥꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯖꯒꯣꯏ ꯁꯥꯔꯦ, ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯍꯥꯛꯀ ꯂꯥꯎꯅꯔꯦ꯫ ꯚꯥꯔꯠꯀꯤ ꯖꯨꯊꯥ ꯄꯥꯔꯇꯤ BJP ꯍꯥꯏꯕꯗꯨꯃꯛ ꯆꯞ ꯆꯥꯅ ꯊꯣꯛꯂꯔꯦ꯫ ꯁꯤꯗꯕꯨ ꯀꯅꯥꯅ ꯃꯋꯥ ꯂꯧꯕꯤꯗꯣꯏꯅꯣ? BJP ꯂꯨꯆꯤꯡꯕ ꯀꯌꯥꯒꯤ ꯃꯆꯤꯟ ꯐꯤꯕꯨꯟ ꯅꯝꯗꯨꯅ ꯄ꯭ꯂꯥꯁꯇꯔ ꯅꯞꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯑꯁꯤꯗ ꯃꯤꯆꯝ ꯃꯤꯌꯥꯝꯅꯗꯤ ꯀꯩꯗꯧꯅꯤ? ꯂꯩꯉꯥꯛꯄꯁꯤꯅ ꯂꯩꯉꯥꯛꯀꯤ ꯐꯝꯕꯥꯜ ꯉꯥꯛ ꯆꯠꯁꯅꯨ, ꯗꯤꯜꯂꯤꯗ ꯂꯣꯠꯇꯨꯅ ꯂꯩꯖꯁꯅꯨ, ꯂꯥꯟ ꯈꯥꯝꯕ ꯊꯥꯔꯛꯄ ꯐꯣꯔꯁꯁꯤꯡꯅ ꯄꯣꯄꯤ ꯄꯥꯝꯕꯤ ꯉꯥꯛ ꯁꯦꯟꯖꯁꯅꯨ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯄꯥ ꯏꯄꯨꯅ ꯌꯥꯠꯇꯨꯅ ꯊꯝꯕꯤꯔꯝꯕ ꯂꯦꯡꯗ꯭ꯔꯕ ꯂꯝꯈꯩ ꯖꯣꯛꯊꯣꯛꯅꯤ ꯈꯪꯗꯦ, ꯊꯥꯡ ꯇꯦꯟꯒꯤ ꯈꯪꯗꯦ, ꯖꯣꯈꯣꯛꯅꯤ ꯈꯪꯗꯦ, ꯊꯥꯡ ꯇꯦꯟꯒꯤ ꯈꯪꯗꯦ, ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞꯅꯤ ꯈꯪꯗꯦ, ꯑꯔꯩꯕ ꯄꯥꯏꯗꯨꯅ ꯉꯥꯛꯄ ꯇꯥꯕꯅꯤ꯫ ꯇꯔꯥꯒꯤ ꯆꯩꯁꯨꯅ ꯂꯦꯡꯊꯣꯡ ꯐꯥꯏ, ꯑꯄꯨꯟꯕꯅ ꯄꯥꯡꯒꯜ ꯑꯣꯏ ꯍꯥꯏꯕꯗꯨ ꯎꯠꯄ ꯇꯥꯕꯅꯤ꯫ ꯁꯟꯕꯥ ꯆꯍꯤ ꯑꯃ ꯍꯥꯏꯕꯁꯤ ꯊꯥ 12ꯅꯤ꯫ ꯍꯧꯖꯤꯛ ꯂꯥꯟ ꯆꯠꯊꯔꯤꯕ ꯑꯁꯤꯁꯨ ꯊꯥ 5 ꯐꯥꯔꯛꯂꯦ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ, ꯗ꯭ꯔꯦꯟ ꯇꯨ ꯇ꯭ꯔꯦꯟ ꯂꯝꯕꯤ ꯁꯦꯝꯕꯒꯤ, ꯀꯪꯀ꯭ꯔꯤꯠꯀꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ, ꯃꯩꯒꯤ, ꯏꯁꯤꯡꯒꯤ, ꯑꯉꯥꯡꯁꯤꯡ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ,
पोथोक चाथोक पुथोपगी पोरियन चेंगिन की थबक पुनमक सब लेपगुम लेग्रे लार ngakpa kul ngakpa hena maru oirakpana maikaya somda miyang thamnagre asigum tanjada wajaw ngangbusu lepte warip lobusu lepte thabangna zero punamangna khangli uribasini khunu na mathongda kali haina bagum khungang singya tamya sahar ki mayoldadi amuk toiba mahane landa lan oirboi ningi curfew na barol ama komthok komsin singthok singsin chana dun kumai du mangai IPC के सेक्शन 144 की मखादा थमलिबा लाउथोकलिबा कर्फ्यू मनुंगदा कना अमदा मपान थोकनु थोपो थोकलबा हेक उबदा काबु नोंमैना हाइबसु लैमाले अदबा स्टेट असिदगी मणिपुर कर्फ्यू तारे दुकान अमसुंग कैथेल थिंगबगी कर्फ्यूनी सी फावबा हाउसिंगथि थवैनरक्ट्रे IPC के सेक्शन 144 फागी तालिबा मणिपुर कर्फ्यू असदि वर्ल्ड रिकॉर्ड चनबा यारबने नुमित चामगा निफुगा मरिनी चुपना मरक मरकता खरा कोमथोक कोमसिन चिंगथोक चिंगजिन तौरबसु फागी तारबा कर्फ्यू असदि पुराना लौथोकपबु फरबजाने कांगपोकपी सुचानपुर फेरजोल टेक्नोफॉल डिस्ट्रिक्टि कर्फ्यू लाउथोकतब्रा खंगद्रे पाउफाउनबा वाटपदगिसु एरंबा याय तौइगमसंग मिसम यामना हाइदरकलिबा असदि डबल इंजिन लगा के कर्फ्यू असदि अंगमथौ सेंग वाइ चिनबने पूरा लौथोकपनबु फरबजानी असने अदब खंगदे अनोबा रेकॉर्ड थमगनबा लेबागमदि स्टेट ओइबनिना मासिगिसु मदकदा अतौबा इंडिया भारत अनौबा मणिपुर ख्वाइदगी पुमनौ नौबा सेमगतपा हौरकलबनिना नमित चामगा निफुगा मरिनि लिसांग सिटना मरकदा खरा कोमथोकलबसु कर्फ्यू थंबा असिसु मरु ओइरंबदि याय मियामदि दोन मोन हाइनरे साना थकनबा तंगाइ फदबा पोलम सिंगी ममलसु लेपतन हेंगलगले थिंगबिनबदि लायरदना यंगसिनबिनबा फावबा लेते नेशनल हाईवे टू इम्फाल माउ लंबी की कांगपोकपिदा नमित चामा निफुगा मरिनि ब्लॉकेट तौरबा फावबदा हंदोकहनबा ngamdre वादानरी होनरी हाइना अदुम लैरि सिदबु हाइनबसि चुमले तानबसि चुमले हाइनरगलिबसे पुनिंगी वाने साउनबगी नतेदा साउनिंगबा पेंदबगी वादे नुंगफौ मतोन थोए हाइदुने करिदि उपाय लैरे हौजिक लौरोक पंथा यौरकदौरे मथंग जहिगी फोथोक चाथोक ना कमदौवा नोंगजुगी मतौने पोपी ngak सेनबो होनबदा लानबो तानबने लौमी सिनमी सिंगदि पुमसाइ चाइरे मसि तंपाक लमखक्तदा नते पोपी न मरुने खंदबा सिंगलमगी लौमी सिनमी सिंगसुने मथंग सहिददि करम थोकलबा कनानासु हाइबा ngamde लाइंगाकसु सेंटर की पुंगलोन जगोई सारी पिरकलगा चाने पिरकद्रगा तोकनी हाबगी फिबमदा लैबगुमना ओरे लान हौरिबा कुकी सिंगदि लान खांबा लाकपसिना निंगथिना ngak सेली मखोइबो ngak सेनबा हाइबसि पोपी पंपी सिंग थारिबा मफम ngak सेनबने लोकपा लोइखरबदि लालासि मैवल अमदा थाइखिबसु याय मतमदुददि हौजिक थोक मोक तौनरिबसि यारकदबा मानदे मतमदुदा पुंगनौ नौबा ओनबा मनेपु अमुरokpasu याय वाथोगसिगी तंग ताबा अमा खंग्रिबा मखै मयुमदा हलकलरोइ हारिबा बीजेपी की एमएलए सिंगदि पोपी लोकपा लोइदरि फावबदि दिल्लीदा लैगदौरिब्रा कैनोबदि तौरि खंगदेदा हाइनबसि चुमदौरि लैगाकपना फंबाल ngakli लान खांबा लाकपसिना पोपी ngakli खुल ngakpa खुंजासिना खुल ngakli कर्फ्यूसु चिंगथोक सिंगसिनदा मयागमता याउद्रेदना यंगसि क्याम कुइगदगे मखतरकवा अतोप पाउदा मॉस्को की ब्लैक सी फ्लीट हेडक्वार्टर्स सतगिबा मिसाल अटैकता सिगिबिसिंग बरकदा रूसियन नेवी कमांडर सिंह यावरंबा याय यूक्रेन क्रीमियादा लेबा मॉस्को की ब्लैक सी फ्लीट हेडक्वार्टर्स सतगिबा मिसाइल अटैक अमदा सिगिबा नत्रगना सोखिबा मियोय खरा अदुगी मनुंगदा सीनियर रूसियन नेवी कमांडर सिंह यावखिरंबा याय हनंगरंग थांगसनमिता यूक्रेन गे आर्मी दा फोंदोखिबगा खा थांगबा रोमदा रूसिया की डिफेंस लाइन सिंह अदु थुगाइबा ngamle हन यूक्रेन फोंदोखरे जापोरिजिया एरिया अदुदा खुमांग चाउसिले हाबगी ख्वादगी नवो वाफम सिंह अदुदा खुद हनबगी अटैक अदुबो लुसिंगलिबा यूक्रेन की जनरल अदुना यूएस मीडिया दा खुमांग चाउसिन बदु हौजिक सुजाथारी हाइके बेरबोबे खुन मनारता ओइ थांबना कलोमदा अखोइना माइ पाक अमा फंगदे अमसों अखोइ मखातना खुमांग चाउसिन नबा चथारी हाइना इराइ नुमिता फोंगबा इंटरव्यू अमदा CNN दा जनरल ओलेक्जेंडर टानावास्किन हाइके रूसियन फोर्स न लौसिन की लमसिंग अपुखला लौसिन नबा जुनदा यूक्रेन मखोइ की खुद हनबगी अटैक चथबा हौखे अदुबा लमदुगी एम्बा यामना साथीबा माइनसिंग फुंबना खुमांग चाउसिन बंगमखिदे अदुबो साउल खरा असदा जापोरिजिया रीजन दा लालोंगी मियंगदा खुमांग चाउसिन बसिंग लैरे अन किपना हाइरे नोंसिंगी फिबम मदुना मांगलोमदा संगसिनबदा अरुबा खुराव अम ओइबा याय अदुबो अखोइ करमना मांगलोमदा संगसिनगनी हाबिदु खल्लगा अयामबना गारी सिंग याउदना संगसिनले अदुबा मसिना अटैक असदा साफु पीगनी हाबदी अया खंगदे अना संगसिलिबा लान अदुगी लिसिंगबा जनरल अदुना हाइके मॉस्को की लंदाबदु था तरगा मपन जौसिलखबगा खारोमदा चथरिबा लानगी मौं अदुगी सक्तम खरा पीरदुना महकना हौजिक येंगनबदु नत्रगना अखोइना असौबा फोर्समेन सिंग फॉर्मेशन सिंग कंपनी सिंग बटालियन सिंग नत्रगना ब्रिगेड सिंग सिनदे
ꯑꯩꯈꯣꯏꯅ ꯃꯤꯑꯣꯏ 10-15 ꯐꯥꯎꯕꯒꯤ ꯈꯨꯠꯄꯨꯁꯤꯡ ꯑꯦꯁꯣꯜ ꯁ꯭ꯀꯥꯎꯠꯁꯤꯡ ꯁꯤꯖꯤꯟꯅꯩ ꯍꯥꯏꯈꯤ꯫ ꯀ꯭ꯔꯤꯃꯤꯌꯥꯒꯤ ꯁꯦꯕꯥꯁꯇꯣꯄꯣꯜ ꯍꯤꯊꯥꯡꯐꯝ ꯑꯗꯨꯗ ꯂꯩꯕ ꯔꯨꯁꯤꯌꯥꯒꯤ ꯕ꯭ꯂꯦꯛ ꯁꯤ ꯐ꯭ꯂꯤꯠ ꯍꯦꯗꯀ꯭ꯋꯥꯔꯇꯔ ꯑꯗꯨꯗ ꯁꯦꯅꯤꯌꯔ ꯀꯃꯥꯟꯗꯔꯁꯤꯡ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯀꯤꯞꯒꯤ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯅꯣꯡꯃꯒꯤ ꯃꯇꯨꯡꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯐꯣꯡꯈꯤꯕꯅꯤ꯫ ꯁꯅꯥꯁꯥꯕꯤ ꯑꯃꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯔꯣꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯝꯗꯨꯅ ꯉꯥꯛꯁꯦꯟꯈ꯭ꯔꯦ꯫ ꯀꯣꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯑꯃꯗꯤ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯅꯥꯁꯥꯕꯤ ꯌꯥꯏꯉꯪꯄꯣꯛꯄꯤꯅꯆꯤꯡꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯗꯨꯅ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯄꯥꯎꯆꯦꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯁꯅꯥꯁꯥꯕꯤꯗ CRPF ꯌꯥꯏꯉꯪꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯁꯤꯡꯇꯝ ꯁ꯭ꯀꯨꯜꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯥꯡꯕꯨ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯒ꯭ꯋꯥꯟꯗꯥꯕꯤꯗꯁꯨ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯗꯨꯅ ꯑꯀꯟꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯝꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯆꯤꯡꯊꯛꯇꯒꯤ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯇꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯐꯖ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒ ꯇꯥꯏꯅꯕꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯀꯣꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯅꯣꯡꯃꯩ ꯇꯣꯏꯅ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯧ ꯎꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ UFSPLꯗ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯆꯦꯛ ꯃꯅꯥ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯥꯝꯒꯤ ꯃꯤꯌꯥꯝꯅ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁꯇꯒꯤ ꯁꯦꯜ ꯂꯧꯔꯒ ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯀꯌꯥ ꯑꯗꯨ ꯀꯣꯛꯍꯟꯅꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 2012ꯒꯤ ꯖꯨꯟ 13ꯗ ꯍꯧꯗꯣꯛꯈꯤꯕ ꯑꯁꯥꯝ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯑꯦꯟ ꯔꯤꯂꯤꯐ ꯁ꯭ꯀꯤꯝꯒꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯦꯟꯐꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯥꯏꯀ꯭ꯔꯣ ꯐꯥꯏꯅꯥꯟꯁ ꯏꯟꯁꯇꯤꯇ꯭ꯌꯨꯠ 38ꯇ ꯈꯨꯠꯁꯤꯟꯅꯈꯤꯕꯗ ꯌꯨꯅꯥꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ UFSPLꯁꯨ ꯌꯥꯎꯔꯦ꯫ ꯁꯦꯟꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯦꯛ ꯑꯃꯅ ꯑꯗꯨ ꯑꯁꯥꯝꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯍꯦꯃꯟꯇ ꯕꯤꯁ꯭ꯋꯥ ꯁꯔꯃꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯅꯤꯉꯣꯝꯕꯝ ꯏꯔꯥꯕꯟꯇꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯌꯨꯅꯥꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯔꯚꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 14 ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯃꯥꯡꯖꯤꯟ ꯊꯥꯕ NBFC MFI ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ MFI ꯑꯁꯤꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯕꯦꯡꯛ ꯑꯃꯁꯨꯡ ꯑꯇꯩ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗ꯭ꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯑꯟꯗꯔ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡ ꯑꯃꯁꯨꯡ ꯕꯣꯔꯣꯋꯔꯁꯤꯡꯗ ꯑꯄꯤꯛꯄ ꯑꯃꯁꯨꯡ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯁꯦꯜ ꯊꯨꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯁ꯭ꯇꯦꯠ 8 ꯌꯥꯎꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ 9ꯗ ꯄꯨꯟꯅ ꯕ꯭ꯔꯥꯟꯆ 93 ꯍꯥꯡꯗꯣꯛꯇꯨꯅ ꯑꯄꯨꯟꯕ ꯕꯣꯔꯣꯋꯔ 90,000ꯗ ꯁꯦꯜ ꯊꯨꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯗ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥ 200 ꯃꯁꯥꯒ ꯆꯥꯅꯕ ꯊꯕꯛ ꯄꯤꯗꯨꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯅꯕ ꯍꯣꯠꯅꯕꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯇꯣꯞꯄ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗ ꯇꯟꯖꯥ ꯃꯦꯟꯖꯥ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯋꯥꯊꯣꯛ ꯑꯃꯒꯤ ꯃꯇꯨꯡꯗ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯨꯛꯅꯕꯗ ꯅꯥꯀꯜ ꯅꯥꯝꯃꯗꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯋꯦꯜ ꯆꯠꯊꯔꯣꯏꯗꯕꯅꯤ꯫ ꯃꯦ 3ꯗꯒꯤ ꯃꯦꯟꯃꯥꯔꯣꯝꯗꯒꯤ ꯆꯪꯂꯛꯈꯤꯕ ꯌꯦꯜꯍꯧꯃꯤꯒꯤ ꯃꯥꯏꯈꯨꯝ ꯎꯞꯄ ꯃꯤꯇꯣꯞ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯐꯣꯔꯦꯟꯅꯔ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯈꯨꯠ ꯊꯥꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯀꯨꯀꯤꯁꯤꯡꯒꯤꯗ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯨꯀꯤ ꯅꯦꯁꯟ ꯁꯦꯝꯅꯅꯕ ꯗꯤꯃꯥꯟꯗ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯃꯗꯤ ꯃꯌꯥꯏ ꯂꯝ ꯂꯩꯉꯥꯛꯅ ꯃꯤꯂꯤꯇꯔꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯂꯤꯁꯤꯡ ꯀꯌꯥ ꯊꯥꯖꯤꯜꯂꯛꯇꯨꯅ ꯑꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯗꯨꯝ ꯏꯔꯥꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯂꯩꯉꯥꯛꯅ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯍꯜꯂꯣꯏ, ꯀꯨꯀꯤꯁꯤꯡꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯀꯌా ꯄꯤꯈ꯭ꯔꯕꯁꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯊꯥꯖꯤꯜꯂꯛꯈꯤꯕ ꯂꯥꯟꯃꯤ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯈꯣꯏꯗ ꯑꯣꯏꯅ ꯁꯧꯒꯠꯇꯨꯅ ꯈꯨꯜ ꯉꯥꯛꯄ ꯃꯤꯇꯩꯁꯤꯡꯗ ꯄꯨꯟꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯅꯕ ꯃꯦꯟꯃꯥꯔꯤ ꯐꯣꯔꯦꯟꯅꯔ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯀꯦꯝꯞ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯐꯒꯠꯄꯒꯤ ꯊꯕꯛꯁꯤꯡꯁꯨ ꯆꯠꯊꯕ ꯎꯕ ꯐꯪꯗꯦ꯫ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯉꯥꯛꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯂꯥꯟ ꯉꯥꯛꯂꯤꯕ ꯃꯤꯇꯩꯁꯤꯡꯗ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜ ꯑꯣꯟꯁꯤꯟꯕ ꯑꯃꯗꯤ ꯐꯥꯖꯤꯟ ꯄꯨꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡꯗ ꯅꯥꯀꯣꯏꯅꯅ ꯁꯧꯒꯠꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯃꯛꯅꯅꯤ ꯂꯩꯉꯥꯛꯅ ꯈꯨꯜ ꯉꯥꯛꯄꯗ ꯌꯥꯎꯕ ꯃꯤꯑꯣꯏ 5 ꯐꯥꯖꯤꯟꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯄꯨꯡ 12ꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯑꯩꯈꯣꯏꯁꯨ ꯈꯨꯜ ꯉꯥꯛꯄ ꯌꯥꯎꯕꯅꯤ, ꯑꯩꯈꯣꯏꯕꯨꯁꯨ ꯄꯨꯟꯅ ꯐꯥꯖꯤꯟꯕꯤꯔꯣ ꯍꯥꯏꯅ ꯊꯣꯝꯖꯤꯟꯈꯤꯕꯒꯤ ꯋꯥꯊꯣꯛꯇ ꯃꯤꯆꯝ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒꯤ ꯋꯥꯊꯣꯛꯀꯤ ꯃꯇꯨꯡꯗ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏ 5 ꯀꯣꯟꯅ ꯕꯦꯜꯗ ꯊꯥꯗꯣꯔꯛꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯑꯃ NIAꯅ ꯔꯤꯑꯦꯔꯦꯁ ꯇꯧꯗꯨꯅ ꯗꯤꯜꯂꯤꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯂꯩꯔꯛꯂꯤꯕꯁꯤ ꯂꯩꯉꯥꯛꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ,
loikam naidava wathok ohenna basinbani haibada aiman bathok loi kona bill da thadokhiba mioi manga adu condition kharagi makhada thadokhibani thadokibasing adu kona mathau tarakpa matamda kodamadi ayogi mamangda lakpa madi manipur thadokna satanaba condition sing aduda bel pikhibani atoba makhoi mangagi maraktagi amma nanghoroi madagom enayana fazin khiva aduna wathok asi loikam naidraba wathok oiraknabagi maram oirakibasi laibak thibani thawong asi tungmang yengdaba mafam matam khangdaba ngami haiduna pangtokda tawbani haina lawgadra natragana फिवम यादबदगी तौबनी हाइब तारबदी मदुगी मरम मतम साना खंगनब तारबदी मियामगी खोइसाउनबा मतम ताना फाथब ngमगने हौजिक थोंग बिरांग ना मियामगी मफमदा नेतादबा वाखल लेतादबा लेबदगी थोगनंगदबा थौदोकसिंग थोकलिबसिंग असि कंट्रोल तौननबा होनबदा लेंगागी मैकैदगी मियामगी खोइरांग खोइसाउनबा मदि मिपाइबसिंग कोखननबा मतम मतमगी नद्रगना नमित खुदिंगी थोकप थौदोकसिंग अमसोंग लेंगांग लखुटपा फिरिप नसिंगबसिंग लाउथोक्तुना खंगलबदि मियामगी खोंजंग फाथबदा अचौबा मतेंग ओइगनि थाजै नकलमरोमदना मणिपुर की हिंसा मतम सांग उनरुद्रबा अपोकपा अपोकपी उबदा वानथरकबदगी लेखिद्रबा nganbagi imung manungdi maisak ohyaure कोकी खुलाई पाइबसिना लांदारकबदगी माइगै खंगदना लांजेनरखिबा माइरोयमा महामापा हेक उबमिकुपदा खंगौदना वानथरकबदगी लाइकनबा ngamdana लेखिद्रबा nganbagi imung manunggi मियोइसिंगदी maisak ohyaure हेकदाबदा थमोइ सोकनिङाइ ओरबा थौदोगदु हौखिबा अगस्त 38 गी अयुक्ता इम्फाल ईस्ट डिस्ट्रिक्ट की सिंगारेल तेजपुर लेबा सक्सेस स्कूल बोर्डिंग थोखिबने लेखिद्रबा महिरोय आतोम गानबा सही तरागा मरी अपोकबा आतोम तेजमनी कांगपोपी डिस्ट्रिक्ट की साइकुल पुलिस स्टेशन की मनुंग चनबा इकौ बाजार दगिने मेयहंगी नबिदांग पुंग 8 मखाइरोम तारकबा मतमदा कुकी मिलिटेंट सिंग न मखोयगी खुल लंदारक्तुना महिमై थादोकपिखि मतमदुदा महागमदी अतोपा मसिन मनाउ सिंगदी बोर्डिंग द लेके कोगी मिलिटेंट सिंग न जो मै थाखरबसु मथवाइ हिंगनबा कनानाबो हन्ना येंगबा ngamdana माइगै खंगदना सेनकी अपोकबा तेजमनी सही निफु अपोकबा आशा सही कुंथ्रागा मापन अमदे मफुबोक मयम थादुक्तुना सेनकी सेलिलिबा फिरोल अदु नतना मसादा अतोपा पोलम अमता यावकिदे खुंद्रापम नावरेम बिरहारी कॉलेज दा हांगलिबा रिलीफ कैम्प दा संगदेफम लौदुना लाइके अदुमैना अवाबा थौदोगदुदा हाकथेंगनकिबा बोर्डिंग दा लैखिबा nganba अमदे मागी सही तरागा निथुइ खक्ता ngairibi मसानोपी थाजा अवाबा खांगदुना लैरखे लेखांग लखोटबा खोंथांगी सरुका मोइना इम्फाल ईस्ट की सजीवा जेल कॉम्प्लेक्स दा साबा प्री फैब्रिकेटेड शेल्टर होमदा होंगजिनदुना लैरखे अयुकी पुंग अपन रोम तारकपदा कुइना उनरुद्रबा मसानोफा मदी नुपीबो उननबा सक्सेस स्कूल बोर्डिंग दा तेजमनी अमदि मागी लोइनबी आशा जतखे मतम कुइना उनबा फंगलक्त्रबा अवाबा कया मायोकनरिबा ममा पा लागले हाइबगी पाउ ताबदा nganba boarding दा सेंथोरखी अपोकपी ममागी मख्वांगदा चेतना कोंदुना करिसु तौदेको हाइना हांगलमखे कपयाबा कमिनरबा मतोंग युमदा चतनबा फी होंगलोखिगे हाइना मांगना लैरिबा बोर्डिंग दामना चटखिबगी लंबीदा खंगौदना माफा अमदी ओजासिंगी ममांगदा लेखथरखे खुदकदा साउंबुंग प्राइमरी हेल्थ सेंटर दा पोखतुना लैकनरबा मतोंग नोर एओ सिदा लैबा राज मेडिसिटी हॉस्पिटल दा पोखतखी अदुबो डॉक्टर सिंना nganba लेखित्रे हाइना खंगलगे फुटबॉल मसाना पामचना सानाजरंबा nganbana खंगौदना लेखिदबदा थवा याउद्रबा nganbagi hakchang कोनखतुना युमदा हलखो इगौ बाजार की फुटबॉल ग्राउंड दा प्रैक्टिस तौखिगनी हरंबदाइने हाना कपखिबने नोंदम थीबना nganba लेखिद्रे अदुबो मागी यमुंगसिंगदि गासिसु मैसा खांगतुना लैरे मतम असदा ओइरिबा इरांग असिना मरम ओइरगा लेखिद्रबा nganbagi hakchang मागी पोकनफम इगौदा पुदुना अरोइबा मथौ मंगम पांगथोकपा ngamखिदबा अदुना अमोके हेना इमुंग मनुंगी मियोइदा मैसा कोइहौरे हौजिंग हेकी ममांगदा फंखिबा सोशल मीडिया दा थागलकपा पाउ अमदा ngasayo anganbada sangbaijin maning leikaida asiba haksak ambaleremle miyoedo masak khangdebasingna halaba matungda langthoklamba mali haire makadawa details ngaiminase aroibeda content sing asiki markuiba pau khara asiba pau damjariba manipur local YouTube channel asedagi yangberiba punama padaga jari channel isana domda kanarabadi subscribe tawidribesna subscribe tawiramo loinana like and share tawusu kawi kanupna makpo amakhanna thagajari